Kuki area da chatharakliba economic blockade ki matangda Kuki CSO singi mifam pangthokadauri Kuki Jo area da economic blockade chathariba sigi matangda hayeng kangpukpi amasung ukrul da leiba Kuki Jo gi CSO singi mifam ama pangthok laga karama khongthang lokotpa yabage haibigi matangda wa khanaragani hairi hiram asigi matangda working committee of Kuki civil society organization ukrul da thadorokpa cherol amana hai Kuki Jo gi area da tangai fadana changba potlam kaya puthok pusin tawriba gari sing tangkhul amadi maitai miyamna thingba pibagi Thawong asi hena kansilagli masida sunatana driver kaya su phu chaibagi pau fangle loinana Kuki Jo gi area da pochai driver singna pusilakpada akiba faubadagi mathau pangthoktrei masina maram oiraga tangai fadana changba potlam sing Kuki Jo area da puthok pusin tawbada chauba singnaba ma oiragli hairi Fibam asi hakchinna lawduna hayeng asi kangpukpi amasung ukrul da laiba Kuki Jo gi CSO singi oiba mifam ama pangthoklaga hawjik chathariba economic blockade asigi mayokta karama khongthang lokutkadagi haibigi matangda khanagani maram aduna Imphal East ukrul amasung kangpukpi administration singna hayeng phawbagi manungda matik chaba khongthang lokatuna Kuki Jo gi area da mathau taba potlam sing ayet apan yauduna pusilaknaba honagadabani haina cherol asina khangalakli Kuki da pochai supply toramba mayang amanaga volunteer na faraga Futhakhre Surrender drama ga hiramamatada mari leinade PWG Marxist Center Haukiba July 18 da Manipuri da laiba IGAR South amadi Manipur lengakta khulai thadoktuna changjarakle haribasing People's War Group Marxist Sen amadi masigi lanmi sanglo Fred Guard ka karigumba hiramamatada mari leinade haina KCP PWG Marxist Center na thadorokpa cherol amana hari lup asigi secretary Comrade Lenin Maitai na thadorokpa cherol amana hariba homecoming ceremony adu yaw lup singda yawruraga yawloi ama oibagi chana pathap sing inba ngamdraba tongan ba disaster sing punsilaga yaragani haibigi mawongda michel miki thi ama sijinaduna pangthokhiba semjin sajinba surrender drama amani masigumba surrender drama ase kayarak tawkhre amadi masina aroibasu natte hariba thawong asimak yawol ihau bumingchat thinanaba Cletrocracy government amadi makhoigi protocol compare machinery singna tawrakpa anemba thaki false propaganda amani haina lawi masana masabu chairman ni haijariba Laishram Ranjit Elias Tamnganba hokiba kumja 2017 gi August ta fakhriba matung lup asiga karigumba hiramamata da mari leina khidraba misak amani mahak phakiba matam aduda ko convener gi thawpuramba misak amani hariba matam aduda lup asigi oina chairman haiba fam asi leite 2018 gi May 5 da Strategical Core Committee gi mifam da tongan ba warep sing lauduna convener haiba asi lauthoklaga chairman gi fam asi lehenbada amatta oina yanakhibani homecoming ceremony adugi luzadaba ama hairabadi leibak miyam da PWGMC bu machet kya thokpa oina uhanba loina lup asida suklai leitaba misak amabu lupka mari leina hanba malhanba aduni thengkhang kya rakta leibak miyam khangna PWGMC ani sude haina sengdoktuna laklaba amani hariba homecoming ceremony adu semjin sajinba mapuna chanbinaba amadi yawl ihau namthabagi mingda senthang lokthaba yanaba sinba magical drama amani hairakli police ni saktak chaba mioi ahum laklaga furamle sana amadi sel hukre police ni haina saktak chaba mioi ahum July 10 gi numidang da laktuna tamthina furam badanatana sana amadi sel yauna mal yamlaba potlam sing huduna pubikre haina victim oriba segaro takhelamam laikai da laiba maitram sana tombana phongdorokpaga loinana thawdo sigi matangda Imphal West SP da wakat ama thangatkhre haidi Hiramasigi matangda ngasi hotel Nirmala da paumi singa unaba amada mahangnam hai thawdo asi sakangdaba mioi ahumna mahaki mayumda laklaga satharamkhibani thawdo asi July 10 gi numidang pung 13 ga minute 45 rom tabada segaro takhelamam laikai len number 8 ta leiba mahaki mayumda chatharambani numidang athengbada mioi ahum asi laktuna makhoi masa police ni haina saktak chaduna thong hangdokhalaga mahakpu tamthina phu cheiba haurakibani mahakpu tamthina phu cheiraba tungda gari amada haptuna hingnungyaida Imphal gi akoibada puduna chatki phubagi chaina khona gyan mangluraba wakhal tarakpa matamda mahak tera sapam leirakta leiba Manipur Rural Institute Rehabilitation Center da leiramkhibani haiki mangna makha taraduna thawdosagi matung mahaki imung manungi miyoi sing kauduna Rims Hospital da laying chathaki sakangdaba singna chatharamkhiba thawdo aduda mahaki sanagi lik ama yauna mayumdagi sel oina lupa lak manga ka lising humputara amadi mamal atangba potlam khara su huduna pukre makha dana sigumba thawdok sing asi thoktanaba amadi mahaki mangkhriba potlam sing adu fangnaba mari leinaba singna miyeng changbiu haina phongdoki nongmai chingdol da Miyoi amabu tamthina furambagi mathakta sana yauna sel amadi mamal yamba potlam sing huduna pukhibagi matangda police ta wakat khre haina sumagna makha takhi PM Question leak oihanbada chenaba sing athubada cherak piba ngamnaba fast track court linkhalagani Dharmendra Pradhan mafam lokthoktriba fawba khongjang halaroi cockroach Janata Party
Question leak oikhibagi matangda Prime Minister Narendra Modi na lokhalakpa tharang matik chade Union Education Minister Dharmendra Pradhan pham thadoktriba phawba Jantar Mantar dagi hankhire hana Cockroach Janata Party CJP na phongdokre Prime Minister na question leak oibada chenaba mioi sing matik chaba chairak pinaba fast track court ama linkhalagani haina extra warol ama thagalakpa laikhrabani hiramasigi matangda CJP gi national spokesperson Asutosh Ranga na hai Prime Minister na lokhalakli batharang adu pukning thoganingai ni adu butha ama makhai hena miyam gi iho horaklaba tungda phongdoragli ba wafam adu peningai oidi kari maram gi question leak oiribano haibigi matangda Prime Minister na wakat amata phongdorakti asokpa mafamda molom taiba haibasina wafam amani khwaidagi maru oiribadi asopan yahondana bahonabaduni matik chadaba miyoi sing maru oina thokpuduna laibadagi asiguma thoaningdaba thodok mathang mathang thorakpani amaromda Congress ki General Secretary Joyram Ramesh na haikre Modi gi lengana question leak oibagi thodok thohandaba ngamdraga fast track court linkhatuna mara laibasing chairak pigani lauthorakli basi matam khara thengmale icham chamna khongjang changsilakiba mahirei singda ka henba thawong chathakiba kidamak Prime Minister na lale haijagadabani Education Minister wafam Mafam lokthokadabani amasung sanglaba chahi taragani thoirom question leak oibagi wathok thoraglibasi amu hana tholaroi haibagi matangda achepa firep ama lauthokadabani Parliament ki campus manungda su ngasi leingak pariba NDA amadi opposition da lairiba India Bloc ki MP singna Makar Dwar manakta protest tawkre India Bloc ki MP singna NEET ki question leak oikhibaga mari lainana Education Minister Dharmendra Pradhan mafam lokthokadabani haina taksinki amaromda NDA ki MP singi wafam asi opposition ki MP singna Parliament ningthina khanabagi mahutta samjin sajinba pau sandoktuna irang thoganaba honare haina maralsi ki ruling amasung opposition ki MP singi kholau kaya laukhibaga loinana CPIM ki MP John Britasna BJP ki luchingba Arun Singha gi makhutagi poster munki ruling amasung opposition gi MP sing kholau kaya lausinaba horakpada Parliament ki security personnel singna marakta human chain semdana nakal ani khamdokna bahonaki Lok Sabha da opposition leader oina lairiba Congress ki MP Rahul Gandhi na hai leiba se gi tungi yumbi oigadoriba naharo singi punsi manghan bagi damak Prime Minister Narendra Modi na Education Minister Dharmendra Pradhan khudakta mafam lokthokpaga loinana mahiroi singda ka henba thawong chathakibagi matangda haijagadabani phongdokhi editorial kalam dagi lakhotjarake Manipur gi chakliba mai hana muthatkisi yengbabu hairabadi kumai ngaktani haibaduni haibaga pangkhak oina Congress amadi BJP gi thaumi singna laungnaba amadi ngangnariba singasida angakpa amadi oirakli political party singi wafam na tongana thamkhraga India da lairiba chumba pamba larik hairaba miyoi kaya mukna dictator gi lenga amagi machat manba thawongda pena daba kaya muk yauri haibasidi handak thokliba India gi wathok oiriba NEET examination da question leak oibagi irangdagi khongjang jangsiliba miyam amadi madubu laksinaba honariba security personnel singda aso apan yaunaragliba simakti India gi oina yamna laibak thibani haibiyai nakala maromda ngasigi India gi achoba wathok oiriba hiramasigi matangda political party kharana political gi oiba khudong chaba laukragani khanabadagi amana amada maral sinabagi mami taragliba sida India gi chamna leijaba miyoi singnadi kanana chumlibano amadi kanana khara hena lalibano haibadudi ikhangda khangnaramgani khali tawbata bungasigi India gi central lenga ki oina aikhoina chumhandaba yade loinana India gi miyamna aikhoibu lana ukiba tarabadi aikhoina pangthok ningliba thabak thoram kayada apanba oikiba yai khanbadagi makhoina maral pangsi de siba yabra makhoigi so asoiba sing thiraga miyamda khangansi haibagi thawong chathaba manbagi mami tarakpa dudi ngasigi India gi miyamna loina khangnaramgani khali nakal amaromdana hokiba chahi kharagi mamangda Russia da nong churaga India amadi Manipur da satin tuppa manbagi thawong chatharamba political party gumna Delhi da nong churaga Imphal mayon da satin tuppa political party khara ngasigi Manipur gi miyamna unarakli haibasi masu langadaba mande hojik India gi tongan ba political party singna lauba yaba lauraba sumi gi wild di thubani lai gi wild di tapani haibadu gi wafam du ngasigi state asigi miyamna khanaraga laikiba tabani nakal amaromdana Manipur da chahi ahum helaba irang asi Mari lainana Kuki narco terrorist singna mite amadi Nagada chatharagliba terrorist ki thawong makha chatharakpa oina thong IHB suspension bridge ta bomb sizinaduna thugaiba mi phuba hatpa tupagi thodok sing asibudi wa oina khanadraga makhoi gi political party singi oijaba fangnaba Delhi da nong churaga Imphal da satin tupagi thawong manba kaya muk tokthorakpa sida state asigi yellow mi singna mitna phawba yengningdrabani haibasi kanaba thiba manbagi political party singna khangjinba chumgani khali amaromda August thadagi census pangthokadoriba sigi mamangda Manipur da NRC update tawnaba khanagedi haidraga lamdam asigi yellow mi singna yengningdraba thawong chatha biranu haibagi kholau sing laurakpa yai maram aduna Manipur gi phong sariba irang asi loisinaba hana khanaraga lamdam asigi yellow mi singi ihul khangna thabak tawdana Delhi da nong churaga Manipur da satin tuppagi thabak lepkhisi